Uttar Pradesh ki Palia village ki labuk amada mioi anina nupa matam thina soktuna taatuna leiba si thengnaragi ahanmadadi nupa si siramlani haina khallui adubu nupa si ki sor leramki mioi ani asina kiboi pakat boy makoi ki kungangna ta lagi aduga mioi ama taatuna leire haina pau pirami yamma thunamak kungangi mioi sing asi mafam adura lagi aduga thina soktuna leiriba nupa adura yenglami phibamasi ubadagi nupa amana police ta pau pirami Mapamasida ambulance ka loinana police ki team amasu yam thuna lagi nupa si hingduna leirammadagi police na mahak puthinthaba tawduna hospital da puragi police na nupa sida kari yawbagi check tawba matamda nupa asigi phone khinglagi officer amana call pai khalle aduga caller asiga wari sanari officer asina hangli nang nupa asiga kari mari thongnai caller asina khumlagi phone mapu adu aigi naw nupa dilebni police asina hairagi yamna thunamak bina CSC hospital la lagu Nangi nanaw nupa si yam thina soktuna mafam asida leire masi tabada caller asi ngangna karino tariba paw asibu hawjukta aiga wari sana khibda ngairi tariba paw asibu asengba oiridra haina khanduna leiri aduga yam thunamak mioi khara khomdura ma hospital lagi makoina hospital jaropa matamda dilip asi wakan mangduna leiramle dilip ki family na mahak asi accident thokpadagi sokpa oiramgani haina khalli thawdog asi dilip na luhonglaba matung numit 15 suba numita thokpani Luhongmagi haraute amna leramba imung asi hojikti awapna langwai sansilagli hospital asida imung manungi mioi singju yoksilagi makoina dilupu uba matamda isam chamba accident ama thokpadagi mahak sokpani haina khallui adubu magi haksang asi phagatpe ngam khide hospital asigi doctor singna dilupu atopa hospital amada transfer tawragi dilip pinupi nauna luhong patang ngariba pragarti mapuroibna asumna soktun laiba sida yam thamoi sokhi amadi mahak matam ayamada kaptuna laiki Magna asumna tawduna laiba sida family aski mioi singsu lona kapki hospital asida layang labasu dilip ki haksang asi phagatpe ngam khide maram asina afafa layang piba pamadagi family asina dilipu Madhya Pradesh ki Gwalior da mupuragi mafam asida family asigi mioi singna dilipu kanma ngamlabadi khanduna kochen chenduna yam kanna honai pragati su mafam asida dilipu seba tawduna lai Pragati ki matawasi yengma ngamdabadagi mahakbu thiamdana imungda halanki fana kana hotnarabasu makoina dilipukan mangamkhide Mars ki tangkon mathoida dilif aroibe hiptan ki masina imung manungi mioi singda yamna ningba kaiba amadi thamoi sokpa haibada ohelle luhongma koidribi naujaribi Pragati busu lukhrabi ohelle mipum khudimangna Pragati ki tungi punsida kari tholakadage khanbada awaba phaunarami dilip ki haksang asi niyongi matung ina postmortem tawri Postmortem gi report asi phangma matamda police ki mioi sing amadi imung manungi mioi sing na angak pa phawrami dilip ki tongan haksang mapam singda dakpham mapan na ki tara phaw thengnaki koki maning thang masarukta su nongmai maruna pan magi dakpham lerami report asna myang gi wakhanda leramba dilip asi accident thokpa oiramgani khaluba adu ponghong hongan ki miyamna dilip asi kanagon mana harpa oiramgani haina khanba hawragi dilipu asok thina nungsidriba misak asi kanano Maku harpada chenariba mioi sing asi puto haina miyamna police ta kanma pressure pi bahawragi police na tongan ba tim sing semduna case asi thijan bahawragi tim amana CCTV camera da dilipu ikon kon okiba mafam asi kadai dano haina check tawri mafam asi kungangi jaga oibanina CCTV camera su marang kaina leite adubu police na dilip na kadai da laikhiba kadai da sakhiba amadi kanaga pon khibaga haiba du khangma ngamnaba jaga asidagi kilometer 3 nepal lapna leiba CCTV camera kodimak check tawragi Masiki sumathakta police na dilip ki call record khudimak check tawkhre laibak phabadagi lambi mapanda leiba camera amadagi clue khara phangma ngamkhre masidagi investigation asi dilip ki imung manungda oina satharagi dilip ki mari mata amadi maki marup singda mathang wang hang tharagi adubu police na singnaningai oibiya ba amata phangmadi ngamde makoin hairagi dilip asi yamna ing tapa pukchen sengba mioi amataga khanadaba misak amani dilip ki family asi yamna inakara khunba business of family amani Family asigi business asi tongan ba district sing desu sandok tuna lai maram masina dilip ka nungsina da mioi khara leiramgani haiba si police sing na thajai masigi sumathakta dilip ki imung manungdagi dilip pu nungsida ba mesak ama leiramgani haiba si police sing na bani police sing asina dilip ki call record kodimak check torba matungda imung manungi mioi sing asi matang wang hangkre investigation asida kodimak si loinamak normal oina ui hauzik wang hangdriba haiba bu dilip ki loina bi Pragati khakta ngaire Matam sana kaptuna lerakpa amadi mapuroiba laikhidaba asida waba heban madagi Pragati asi wangang maphawngam khide maram asina police na mabu wahang hangkhidabani dilip na ikon kona wari sana kiba misagasi maki brother Sandip na police asum na hairagi
Dilipna miyoy khara motorcycle tuangduna lagi. Makoyna accident thoktuna laiba gari ama mahaki hydra machine sizinaduna singkhatpinaba hairakki haina aingona tamlami. Police na makhatana investigation torakpa matamda Sandipna haikhiba aduga chap manana camera footage amada miyoy khara motorcycle da Dilipna siduna leirama mafam adu tamna thauduna chatpa ure. Video si munna yengloba matamda mayai da tuangliba nupa asi Dilipni haiba khangma ngamle. Gari thoriba nupa asigi masak asi chu mayak seng uba phangi. Adubu maning tuangliba misak asi di kanano haiba du khangma ngamdre. Police na motorcycle asigi khongguliba hawi. Haujikti makoina khangle. Gari thoriba misak asi handakta bel thadokhiba crime character uraba Ramjinagar ni haiba si. Masidagi makoina Ramjigi mathakta case ama muk thangatuna mako phanaba makoi mesel marakta pau phaunarami. Ramjinagar Hapunamarda lakador haibagi pau phangbadagi Sar police station na mabu phanaba sem saduna ngaiduna lairi. March ki tang kun marida mafam aduna mahangna hek yobaga police na maku phai. Makaloina na anura kawami amaga su phai. Makoy anidagi nongmay ama maru mari amadi motorcycle ama police na phagat pangamki. Makoy ani police station da puraklaba matungda makoy na pairiba nongmay asi kadaidagi no. Dilip ki thawrok asiga makoy ga kari mari lainabagi haina hangli. Ahanba horokpa matamdadi police na thiam nauduna asengba sum haiduroknaba honaki. Ramjina Dilip ki matangda karisu khangdaba saaduna lay. Kona thangdadi police na makoy gi oiba thawong kay asisunaduna giri taktuna wahang matang hangjinba matamdadi Ramjina asengba sum adu haidurakle. Ramjina hai anurak na mabulak ani piduna Dilip pu hanap neglakpani. Asumna police ki yamna sauna mai pakpa mo oina crime na mamingselaba misak ama phaba ngamada natana. Dilip hatpagi plan taromba anurak pasu police na phaba ngamkre. Matang asida wari si loraboy khalloi adubu masidi sumnagi wari sigi horokpham oiramki. Police na Dilip ki pongna phamlamdamda satuna makhata na investigation horaki. Dilip ki family na police na lakliba si makoida question hangba lakliboy khalloi. Adubu police ngasina makoida question hangba taromdana pragati ki manaktam na parprap sangki. Aduga nupi officer amana pragati mo nakan tamlaga wahang hangba hawi. Ngayak lera matungda pragati bo police ngasina pu na satkre. Pragati bo phatna pukhiba sida family asigi miyosing asi angakpa phawrami. Aduga kari maram ki pragati bo phare bo haina police asida hanglami. Police na family asida Dilip hatpata pragati su asobo thodang amal lawi haina pakom piragi. Masi tabada family asigi miyosing asi angakpa amadi saunang mana khamtheng ba haibado oire. Pragati bo custody thamduna wahang kya hanglaba matungda crime asigi mari mafong kudimak police na loina khangma ngamkre. Police ki reporta crime asigi horokpa masi asumna palli. Dilip Singh Yadav sahi kun mathoi shure. Mahaksu masin manaw ahom haibadi Sandip Akshay amadi Sachin ga loinana. Mapana thambiramba Hydra amadi crane gi business asida saruk yai. Mapabung Sumar Singh Yadav na makoy gi Hydra machine tarani thoi crane tara thambirami. Aduga makoy gi business asi Uttar Pradesh ki tungan ba district sing da salai duna lai. Asigumba sen pai khrabe imung asi March ki tang manga da Dilip lohongani khalu pada yam haraute am lairami. Dilip na lohongadriba nupi asi su atai kana sunatte. Sandip na hek lauriba nupi asi gi manaw nupi Pragati ni. Pragati class 12 loibada ngai ribi yamna masak panda phajabi lai shabi amani. Pragati ga Dilip ka nungsinrakpa si sahi uhum amuk shure. Makoy ani imung manung gi miyosing khangandana lotna nungsinaraki. Adubu kona thangdadi imung manung gi miyosing khangnaraki. Masidagi makoy ani gi nungsinabagi lambida ayat apan kaya piraki. Dilip na imung manung gi miyosing na yanaba yam kana sunomdana sen talami. Amadi makoy bu themjillami. Pragati na su oningba ojasanu aidi nang natana atopa nupada yum paloi haina Dilip ta thajaba piduna wasaklami. Masiga chap manana Dilip na su Pragati da thajaba pi. Makoy ani gi nungsinabagi mari asi yamna CLA thingma ngamlar khalakpadagi imung asigi miyosing gi wakan asi hongkre. 2025 ki March ki tang manga da imung manung yanatuna makoy ani si lohongle. Pragati na minung si amari thaujan kya utuna imung asigi mipum kudimaki thamoi kudum chansilami. Imung asi hojekti yan haraute am haibado oire. Kanago mamatana nimit kharani gi matungda tamthiraba thodok ama tholakani haibagi sawum phangmangam khide. Nongma March ki tarik 18 da Dilip bela bele sathabak suba salami. Mahakna halakpa matamda maki nupi amadi masin manawda mahak halakle haibagi pau piraki. Makoy na su Dilip na halakpa khawrang na ngai duna lay. Matam asimakta dani nupa ani na Dilip na taatuna lay batu thengnarkiba. Masigi mathangdagi di police na tractor roktuna matang mihat pasing atu fagalaki. Athing malayna namduna nungsinarkiba mapuroibana sikhiba matamda numithumni supna kapkiba misak asina. Magi nupa hatnaba thorang pamaslamani khanglakpa matamda miyoibagi thasaba pumapung mangki. Ahan madadi Pragati na thodok aduna mahak mari amata lainadi haina sikhang khangduna laiki.
Adubu kona thangdadi senpham leithabadagi asengba summa khudima mahakna loina haidoraki Dilip ka mahaka kamdauna mari leinakhibagi haibagi matangda Pragati na asumna phongdoragi 2019 gi February gi tang 8 da Pragati gi mache Peru Dilip ki brother Sandeep luhongi matam masida Pragati gi sahi asi taratare khaktang suda ngairi inkalakpa oibanina Pragati yengma nungaiba sak phajabi lesabi ama oiri Pragati gi yumdagi khongkap sa mangusalaga Anurag kauba sahi kun manga suraba masak phajaba nupa masul lei BSc loiraba matungda Anurag thabak phangnaba kanna honai adubu phangma ngamkhide hingma ngamnaba tractor thauduna sen tanba hawraki government ki job phangdrabasu Anurag masagi bag thauduna koichat chatuna nungaiba punsi mahing amada hingi mahaki punsi mahing asibu Pragati nasu yamna pami makoi ani asi yam nakna leminabnina unaba khudingi makoi ani ki thamoida nungsinabagi mami ama taba hawraki adubu imung manung khangnarakani kibudagi makoi ani gi nungsinaba asi phongdoknaramde Masigi maramdi makoi anigi family asi lamgi wathoktagi matam sangatagi khanaduna lakhibani maram asina makoi anigi nungsinaba asi oithokloi haina makoina khalli adubu makoi anigi thamoidadi amaga nungsinaba haibadu oire nungsinabagi isienbu kanana thingma ngambagi oiroi khanglaba nungsibna hena maisa kalli haibaduni makoi ani asi lona hotel amad unaba hawraki hotel asida makoi ani matam kaya lenduna nungsiwari kaya su phongdoknari Nongmadi makoi ani hinglapsu punna hingminasi sirapsu punna siminasi haina wasaknarami matam masida Pragati masi Peru ki yumda haibadi Dilip ki family da toina lagi family asida masina nungaina leiba amadi yamna lantum asida Pragati yamna kalapa phawrami mahakna Anurag so asikuma family amagi masa oramlabdi haiduna taksi sonuna leirami kariguma kanda asumna su khalagi kariguma Anuragna sel paiba misak ama oramlabdi mahak Anuragta luhongduna nungaina leiramgani Asiguma wakan gi phibam asida Pragati na tabada hangoi oiraba plan ama yatpa hawraki aduga plan asibusu Anuragta hairami Pragati na hairaki maki masina leiriba family asi sial jamna pai masigi nupa gi manang nupa oiriba Dilip asi nungshiba saduna maki kubam nungna thamlagi masigi matungda kanasu khangloidiba mongda makoi ani changduna Dilip po hatokrasi aduga maki phampham tokpa share adu family asidagi lauragi asumna tawrabadi makoi ani yam nungaina aki amogi punsida hingba yaragani Pragati ki plan asi tabda Anurag asi thuklawa phawki adubu Pragati na hariba thabak asi tawdrabadi mahagna Pragati bu phangma ngamloi khanbadagi Anurag plan asi da chongthaba taki makoi ani yanaraba matungda Pragati na Dilip ki imung manungda toina lakpa hawragi sahi kun mathoi da suriba Dilip Pragati na thakpa nungsi langna thuki Pragati na imung manung khangandana Dilip ka lona unaduna masagi haksang phawa ka thoktuna Dilip pu maki langna thuan khibani asumna Pragati amadi Dilip asi March ki tarik manga da luhongki imung manung gi miyoi singna Dilip amadi Pragati asi yam nungsinana leibu uki makoi ani asi yana perfect oiba couple ni haina makoina sonaba faw yauki adubu punamak asi Pragati na toksunaribna haiba asi kanagum amatana khangba natti Pragati na luhongraba matung March ki tarik 13 Anurag ka hegek unakiba hotel aduda salami mafam asida Anurag ka punna leiminaduna haksang gi mari thamlaba matungda makoi ani na Dilip hanaba aroiba plan jalami plan asi pangthongnaba Anurag na magi cousin Durab Yadav ta call tawrami Durab na among mahaki mamanaba ama oiriba crime carer tawruba Ramjina ka neklami Ramjina lupa lakh ani pirabadi Dilip hatki haiba pham asida makoina yanarami thawdok asi pangthokthringde lupa lakh ama piba aduga loiraba matungda lemhoriba lupa lakh adu piba haina makoina yanare Anurag amadi Pragati da hariba senpham asi suna leiba natti Pragati da luhongmadagi phangkiba potyeng sumnadagi lupa 900 khaktang lei Pragati na mapuroiba Dilip dagi lupa lakh ama suba ngamnaba 900 lauki Dilip na di hariba senpham asi ma hatpada sijinagani haiba asi di khangba natti Pragati na lupa lakh ama aduga Anurag na lupa lakh ama puthoknaduna hariba senpham asi suba ngamlei makoina Dilip pu hanabagi sapsaba matam ngaiduna leiri March ki tang 18 da Dilip bela beles ta thabak suba loiduna halakle haina Pragati da phol tawduna khanghalagi Pragati na khudakta Anurag ta call tawduna Dilip halakle haina pau piri Anurag na miyoi ahum haibadi Ramji Durab amadi Sibam puduna mafam aduda satkre makoina Dilip ki matung inarami aduga mi leitaba mafam amada khamduna makoi accident ama thokle car singkhatpada mating amutang pangbiyo haina Dilip ta haijarami koi waham asida Dilip na thajabadagi mating panglagi haiba waham asida mahang su yare Anurag ki party asina Dilip pu gihu hawlabuk amada pusalle Dilip na akoi basida yengthorakpa matamda accident thokibagi khudam sangdam amata uba phangdre masidagi mahakna chingnarakpadagi sian kinaba honarakpa matamda mihatpa sing asuna Dilip pu yam tamthina phusaiduna mafam asida phundoklamani asumna pukchen chawthokluba mingonda ka hena thajaba thamluba Dilip matang matam saduna lairamlena tinki wari asna afaba buero phattaba buero man bahai basi phatte
ꯑꯩꯈꯣꯏꯅ ꯈꯟ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯛꯇꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯡꯁꯦꯜ ꯃꯅꯤꯄꯨꯔꯅ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ